ꯃꯌꯥꯝꯗꯤ ꯀꯣꯛ ꯁꯥꯔꯦ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗꯒꯤ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯀꯅꯤ ꯍꯦꯛ ꯈꯨꯠꯁꯤꯅ ꯇꯛ 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 ꯀꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯦ ꯀꯌꯥꯝ ꯀꯥꯔꯦ ꯍꯦꯟꯒꯠꯂꯝꯃꯦ ꯀꯌꯥꯝ ꯀꯥꯔꯦꯅ ꯑꯋꯥꯕ ꯑꯃꯅꯤ ꯊꯕꯛ ꯁꯨꯕꯅ ꯅꯨꯡꯉꯥꯏ ꯌꯨꯇ꯭ꯌꯨꯕꯔ ꯒꯥꯏꯁꯦ ꯋꯥꯗꯤ ꯋꯥꯕ ꯄꯣꯠꯅꯤ ꯁꯨꯗꯅ ꯋꯥꯕ ꯍꯥꯏꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯄꯣꯠꯇꯦ ꯃꯤꯀꯞ ꯊꯣꯛꯂꯛꯀꯅꯤ ꯌꯥꯎꯍꯟꯒꯅꯤ ꯃꯣꯕꯥꯏꯜꯗ ꯈꯨꯗꯣꯝꯕꯤꯅ ꯍꯦꯛ ꯀꯥꯞꯁꯤꯟꯗꯗꯤ ꯌꯥꯗꯕ ꯀꯥꯞꯇꯗꯤ ꯌꯥꯗꯕ ꯍꯦꯛꯇ ꯈꯨꯗꯣꯝꯕꯤꯁꯤꯅ ꯆꯠ ꯆꯠ ꯃꯤꯀꯞ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯛꯆꯥꯡꯒꯁꯦ ꯅꯣꯏꯅ ꯈꯪꯗꯕ ꯋꯥꯅꯤ ꯃꯅꯨꯡ ꯅꯨꯡꯗꯗꯤ ꯁꯣꯛꯑꯕꯅꯤ ꯃꯌꯥꯝ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯍꯧꯖꯤꯛꯇꯤ ꯉꯥ ꯊꯣꯡꯕ ꯉꯁꯤ ꯉꯥꯁꯦ ꯑꯩ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯅꯣꯗ ꯂꯥꯏꯅ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯗꯤ ꯉꯥꯁꯦ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯉꯥ ꯆꯥꯎꯅ ꯃꯄꯨꯝ ꯑꯣꯏ ꯊꯣꯡꯕꯅꯤ ꯑꯗꯨ ꯎꯠꯆꯔꯛꯀꯦ ꯉꯥꯁꯦ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯁꯤꯅ ꯉꯥ ꯊꯥꯎ ꯃꯄꯨꯝ ꯂꯩꯔꯦ ꯁꯤꯅ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯅꯕ ꯇꯧꯖꯔꯦ ꯍꯥꯝꯖꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯅꯣꯗ ꯂꯥꯏꯅ ꯌꯥꯝ ꯐꯕꯅꯤ 1Kꯗ ꯊꯥꯛ ꯌꯥꯅꯤ ꯃꯥ ꯑꯝꯇ ꯃꯌꯥꯝ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯐꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯅꯣꯗ ꯂꯥꯏ ꯏꯇꯥꯎꯒꯤꯗꯃꯛ ꯉꯥꯁꯦ ꯄꯨꯡꯇꯣꯏꯗ ꯇꯣꯏꯕꯅꯤ ꯃꯔꯨ ꯃꯔꯥꯡꯅ ꯊꯤꯕꯪꯗꯦ ꯃꯌꯥꯝꯗꯤ ꯈꯪꯕꯤꯔꯣꯏꯕ ꯁꯤꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯒ ꯍꯥꯞꯆꯤꯜꯂꯒ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯐꯨꯠꯆꯟꯕ ꯍꯥꯎꯋꯦ ꯉꯥꯁꯦ ꯀꯦꯖꯤ ꯑꯃꯅꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯉꯥꯇꯣꯏ ꯍꯥꯏꯇꯥꯔꯦ ꯄꯨꯡꯇꯣꯏ ꯍꯦꯛ ꯇꯣꯏꯕꯅꯤ ꯃꯌꯥꯝꯗꯤ ꯀꯣꯛ ꯁꯥꯔꯦ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗꯒꯤ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯀꯅꯤ ꯍꯦꯛ ꯈꯨꯠꯁꯤꯅ ꯇꯛ 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 ꯀꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯦ ꯀꯌꯥꯝ ꯀꯥꯔꯦ ꯍꯦꯟꯒꯠꯂꯝꯃꯦ ꯀꯌꯥꯝ ꯀꯥꯔꯦꯅ ꯑꯋꯥꯕ ꯑꯃꯅꯤ ꯊꯕꯛ ꯁꯨꯕꯅ ꯅꯨꯡꯉꯥꯏ ꯌꯨꯇ꯭ꯌꯨꯕꯔ ꯒꯥꯏꯁꯦ ꯋꯥꯗꯤ ꯋꯥꯕ ꯄꯣꯠꯅꯤ ꯁꯨꯗꯅ ꯋꯥꯕ ꯍꯥꯏꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯄꯣꯠꯇꯦ ꯃꯤꯀꯞ ꯊꯣꯛꯂꯛꯀꯅꯤ ꯌꯥꯎꯍꯟꯒꯅꯤ ꯃꯣꯕꯥꯏꯜꯗ ꯈꯨꯗꯣꯝꯕꯤꯅ ꯍꯦꯛ ꯀꯥꯞꯁꯤꯟꯗꯗꯤ ꯌꯥꯗꯕ ꯀꯥꯞꯇꯗꯤ ꯌꯥꯗꯕ ꯍꯦꯛꯇ ꯈꯨꯗꯣꯝꯕꯤꯁꯤꯅ ꯆꯠ ꯆꯠ ꯃꯤꯀꯞ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯛꯆꯥꯡꯒꯁꯦ ꯅꯣꯏꯅ ꯈꯪꯗꯕ ꯋꯥꯅꯤ ꯃꯅꯨꯡ ꯅꯨꯡꯗꯗꯤ ꯁꯣꯛꯑꯕꯅꯤ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯇꯧꯔꯝꯒꯅꯤ ꯌꯥꯎꯍꯟꯒꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯦ ꯀꯌꯥꯝ ꯇꯥꯔꯦ ꯀꯌꯥꯝ ꯆꯣꯡꯊꯈꯔꯦꯅ
ꯉꯥꯁꯦ ꯂꯣꯏ ꯇꯣꯏꯗꯅ ꯆꯥꯐꯝꯗꯤ ꯈꯪꯗ꯭ꯔꯕꯅꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯌꯨꯇꯨꯕ ꯇꯥꯏ ꯈꯪꯉꯗꯕꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯐꯝꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯄꯨꯡꯇꯣꯏ ꯍꯦꯛ ꯇꯣꯏꯕꯅꯤ ꯉꯥ ꯀꯨꯞꯅ ꯊꯣꯡ ꯀꯥꯏꯊꯈꯤꯗꯅ ꯉꯥꯇꯣꯏꯒꯤ ꯇꯥꯏꯞꯇ ꯉꯥꯁꯦ ꯃꯁꯤ ꯉꯥ ꯆꯥꯕ ꯃꯔꯨꯅ ꯖꯨꯔꯤꯁꯤ ꯍꯥꯎꯗꯤ ꯍꯥꯎꯔꯤ ꯃꯌꯥꯝ ꯉꯥꯁꯦ ꯁꯣ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯄꯨꯝ ꯑꯣꯏꯅ ꯊꯥꯡꯗꯒꯦ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕꯅꯤꯅ ꯏꯇꯥꯎꯕꯤ ꯂꯥꯏꯗ